MSTV mieng tabiribasingbu Nomaitham Kazalna khurumjari. Hozin unthilgi oiba pau pizari. Kaksing districta laiba Manipurgi Mahairoi Loop Tarukna Sinduna Mahairoi anibu kuki militansingna minungsi leitana opi naibiraga tamthina hapikibagi mayokta Kaksing district headquarter da Mahairoi singi mass protest rally ama chatuna deputy commissioner Kaksingda aiba warwol ama pisinkre. Kaksing Sumang Laikai Hauduna Kaksing Kaitel Fauruga Kaksing Police Station Mapa Fauba Chatkiba Ngasigi Mahairoi Singi Wakat Kongsat Adubu Sagatuna Langsai Tauna Kaksingi Tomi Singna Mahairoi Singi Mangzil Taduna Kongsat Aduda Saru Yaki Wakat Kongsat Aduda Mahairoi Singna Lengak Amalay Haiba Miam da Kanghalo Central Force Singna Achal Mirai Naba Tawong Tobigano Manipur Police Amadi RAF ki Kahenba Tawong Yaningde Athuba Matamda Center Amadi State Lengak na Mahairoi ani mihatpa sing puthokadabani Chahi Nauriba Mahairoi anida Sathakiba Kuki terrorist singi Ludaba Tawong Mahairoi Kunaina Akanba Maongda Yaningde India Lengak Kasu Satnariba Kuki Militan Singna Micham Miyam Amadi Mahairoi Singda Otpa Naibada Natana Hatpa Tupagi Tawong Chatharakliba si Kudaktagi Lephangadabani May ahumdagi Harokliba Irangasi India Lengaki Kuzil Taurangni India Lengakna Matampumna Magta Furup Kudingmak Nungsinadana Lalong Yatuna Laiba si Kudakta Lepkadabani Ching Amadi Tam Tongan Balo Satnabagi Tawong Kudakta Lepiyo Ta Manga Mapungfana Makeup Miracle na Nilakliba Asida Lengakna Chapsaba Firep Ama Fawa Laudriba Asi Micham Miyam Kayayamna Hankige Haina Taba Banner Amadi Pekasing Paibaga Loinana Kukim Netian Singna Mahairoi Hapa Yaningde We Want Justice Mahairoi Ani Harpada Chenava Sing Kudakta Pagadabani Maralaiba Sing Dandi Piyo Mahairoi Sing da Manipur Lengaki Kahemba Tawong Yaningde Long Lip Manipur Haiba Tongan Ba Pendaba Kolau Kaya Sulauki Ngasigi rally aduda saruk yaramba Desam Kaksing District Council gi General Secretary Yumnam Bupendrana Phongdorakpada Megi tang ahumdagi hauduna kuki terrorist singna chatharakliba thawong asida tungi yumbiral oigadawriba Mahairoi singda fawba yamna tamthiba mawongda miot minei chatharakliba se center lenga amadi state lengakna tasin usinadana leiba haibase tungda lakadawriba yumbiral singi yamna khudong thiningai oiba tamthiba thawong amani athuba matamda Mahairoi ani hapada chenaba sing phaduna logi oiba chayakpiyu Mahairoi singi kholau Asi state lengakna athuba matamda miyang sangbidrabadi makhal makha kayagi akanba khongjang kaya sangsilakani haiki Megi tang ahumdagi chatharakliba kuki terrorist singi yamna tamthiraba miot miyai sing asida ekhoigi tungi yumbiral orakadaba ekhoigi nuksiraba isil naw singi mafamda tamthina ot naibagi sajong sajak kaya ama chatharakliba asi ekhoigi India lenga amadi Manipur state sarkarna masibau tasin nusinadana laiba MC tungda lakadaba yumbiral singi damte yamna khudong thiba yamna tamsiningai oiba research amani masi India sarkarna amadi state government na athuba matamda miyang chagbidragadi mong makhal makha kaya gi oiba khongjang kholau kaya sangsilakani maside tangai phadana masida hena tarak tabataragadi makhal makha kaya gi kholau lauduna ekoi state government amadi India sarkar gi through the yaunabagi makai da yaunabagi damakta ekoi sem saba kaya mas lojare masi Luang bi Linthoi Ngambi Hizam Amadi Fizam Hemanjit Mahairoi Anibu Paraba Matung Tamthina Ot Nairaga Hatu Pikibagi Numit Marifuni Helaba Fauba Manipur Lengak Amadi Center da Paliba Lengakna Langla Langjin Puthokpa Ngamdabasi Chingda Lo Leitabagi Kudamni Masida Lengakna Tumina Leithokliba se Kandem Tawi Mihat Asi Yaningde Mihat Asida Chenava Sing Chairak Piyu Haiduna Mahairoi Singna protest tawbada Manipur Lengakna Mahairoi Kayabu Atamnana tear gas cell capsule batanatana Ismo bomb langsinduna Aso apan yahon kibagi thawong yaningde Maralaiba sing chairak pibagi mahuta ahoina dum aikhoida onsinduna imunai mu tahanbadi pangdabagi lengakni Loinana ngarang Government of Manipur Secretariat Education S Department ki Joint Secretary Anjali Songtham amasung Directorate of University and Higher Education gi Rangita Valley Waikom ani na thokiba order gi matung inna ngasi September 28 amadi September 8 fawba School College Singthong longsiliba asi kudakta handokpiyo Masi Mahairoi Singi Hakmat Pani Right to Education Khongaung Nabani Haina Lawi Haina Jiribam District Asida Laiba Mahairoi Loop Marina Punna Thorakpa Cherwal Amana Hairi Cherwal Asina Makata Ribadi Karigidamak Jiribam District Asida Laiba School Sing Thong Longa Daribano District Asid ZEO Jiribam na Jiribam Ground Reality Sing Education Higher Authority Singda
खंगनदबगी मरम करिगिनो डिस्ट्रिक्ट असिदा महै मसिंग तमलिबा तुंगी युम्बी ओइरकदौरिबा महैरोय कयाबु ngasiगी famnaiba angam athau singna manganaba hotnariba karigino yumlonaba Assam state ki mamangda ikai firu khumhalle state asida leiriba matik chaba top level officer mayam kari tawduna leiri MLA minister singge yakai yengduna leithokadawribra IS officer mayam matik charaba top officer mayam wakhal tabiyu athubada jiribamgi school sing thong hangdopiu amasung internet thingjinbana aikhoigi economic down chathan bakhak natana mahairoi singna akhangkhangda kanaba kayasu launari maram asina lengakna thingjiliba ase komthokpiu haina charwal sida palli Manipur Sarkari Commissioner Home na thokpa charwal amagi matung inna Imphal, Lamphel, Imphal City, Singzamai, Sekmai, Lamsang, Patsoi, Wangoi, Porompat, Haingang, Lamlai, Irilbung, Leimakhong, Thawal, Bisnupur, Nambol, Moirang, Kaksing, Jiribamna Chingba mafam sing asigi police station na konba mafam sing natana atay Manipur gi mafam sing disturb area oibagi matam October tang amadagi makha tana tha taru sangdokle hairi Malemda yamna tangna fangba uchek makhal singi manungda ama oiriba amur falkol hairiba uchek asi Manipur dasu sahi khudingi chaktaba lai kumsi sahi gi sunganna yarakpa haure laibak thibadi sadan basingna airsoft gun na kablakpa oram gadra chingnaba mawongda Imphal iskim mafam amadagi soktuna leirambadagi kalaklaga environment activist Anis Ahmad Amadi Green Universal Foundation ki General Secretary Dr. H. Roman Singh Anina Forest Department ta khusina bagi thoram aduda Special Secretary Forest Environment and Climate Change RK Amarjit Singh Amadi Central Force Division ki staff sing su saruk yakhi BD Herbs and Travel Androvazana Ipak Tours and Travel Agency Kasamthong Hodam Leirak Imphal ga khusam naraga ngasi ayuk Imphal East District ki manung sana leiba Nuksikol Park World Tourism Day 2023 ga mari leinana upal kaya thakre upal thabagi thoram aduda BD House and Travels ke co-founder ani Sarungbam Vidya Livestream Dolina Ipak Tours and Travel Agency ki Managing Director Rakesh Naurem Nuksikol Park ke Proprietor Osi Maira Amadi Child Environmental Activist Ambika Livestream na chingba miyoy kaya na saruk yakhi BD Hubs and Travels ke co-founder Vidya na phongdokhibada Manipur gi aying asagi khal asing ngasidi yamna ka henna kaitharakle nomagi leptana aying asagi khal kaitharakpagi awaba mayok na ringai jayak sida Manipur da haukhiba me ahumdagi thorok liba lan asina maram oiraga yummai thadokpiba jar gas kaya kapsinba asina maram oiraga amuka henna akoibagi fibam da sokhalle asigumba kaitharakliba akoibagi khal ase khara dangak bagi wakhalonda ngasigi upal thabagi thoram ase pangthokpani bidyana makhata na phongdokhibada tha mari henjilakleba lan asina maram oiraga Manipur gi tourism sector da yamna sokhalle Manipur ase tourism gi potential yamna leiba lamdam amani asigumba lamdam asida tha mari henna lan tawduna leiriba ase state amadi central government anina athubada warosin pubiraktuna mahausagi punsida hanjinaba hotnabiyo Vidyana makhata na phongdokhibada BD House and Travels na lamdam sida phangjaba organic oiba torbot na semba cha manati makhal ama miyam da phanghanaba haujare hariba cha makhal ase lamdam sida natana India amadi India gi wangmodasu yahonawa thawrang tawba haure miyam na su sa makhal ase sizinabiduna cha asida gi kanaba su lobiyo Tourism and Green Investment haiba theme asigi makhada pangthokhiba ngasigi upal thabagi thorom aduda saruk yakhiba singna stop hostile activity times for reforestation amadi 4 months ethnic violence impact of war conflict in the tourism of Manipur haiba peka sing paiduna hauzik Manipur da thokliba lal asilu sinaba mari leinaba singda appeal tawki loina world tourism ga mari leinana t-shirt launch tawki Kanglukti irang na thamari hena torokpa maramna hena hana khal kairam badagi hena hauzik achouba khal kaiba ma hena oire bom nungmai tear gas la mai thaba yum mai thabana maram oiraga khoina hauzik nauna reforestation tawba ma mathau tai habegi damta khoina Congress Chief Malik Arjun Kharge na Manipur da thokliba hingsagi thaudok-sing asigi matangda Prime Minister Narendra Modi gi mafamda nungnangba wafam thamladuna BJP gi matik sadraba Chief Minister loktokadabani haina Congress Chief asigi Twitter da thadorakpa charwal da hairi
Khargege warolduda Manipurda thokliba hingsagi irang asida nupi angangsingbu khulai oina sizinaduna Manipur ase lanfam oihale hainasu BJP bu maral sirakli. Nimit chamaga nifu tarerom asida Manipur praja miyam kham thengna wanare adubu Prime Minister Modi state ase satuna yengsinabagi matam leite. Thokliba irang asida mahairoi singda target toba tamthiraba image sing asina leba asigi miyam thamoi sokhalle. BJP na maram oidunan Ningthijakraba Manipur ase lanfam oihale hairaduna Manipurda makha tana mathong huktaba thawong sing ase thoktanabagi ahanba lakhakadaba thaudangdi BJP ki matik sadraba Chief Minister lokthokpani hairi. Hangzhouda chathariba Asian Games 2023 gi mari ni chanba nimita Indian shooter singna world record thugaikre. Indian ge shooter Shiv Kaur Samrana 50-meter rifle 3 position individual event gold fangduna anoba record thamba ngamkhre. Amoromda Asi Saksena event aduda bronze fangkhre. Matang asida nungthilgi pau pizaba loisinjare image tv mi eng tabirba singbu amuka hanna kajalna khurumjare.